Hiden Thauram asibu sponsor tobirakpa Akom Handicrafts Times of Manipur na laibak pokpa numit khudingi santok chariba thauram Wakhal gi Hiden thauram asibu miyeng tabiriba pumnamakpo adom gi host Daina PANGSATABAM na ikoknona khurumzari ngasigi episode asida akhoi gi studio da saknaira boza makhak lengsin duna leire oza si mayamna so thoido hendokna sakhangna biraba aiba makhakni lengsin duna leiriba khoi gi guest asi oza samurai latpam Prahlad Sharma Mahagasi Hauzik Manipuri Literary Society Imphal gi President ki thaukai oinasu pubiri oza ihan hanba maktada ekhoi gi show Wakhal gi Hiden asida taram nokchari oza aina TOMTV bo harau tayamna oksari amadi khurumjari yam nuaizai oza ngasigi episode asida maroina aikoina sairengi matangda oza na soidana khana naina bagi tanjama pibini hadi yam nuaizai oza gi saireng se koina sum thizinjaruba matamda maroina Japanese haiku haibagi saireng makhalsi masi hekta jai haiba khoigi saireng makhalasi ozana matam kharagi mamangda haizabatai masi phonggi bani larik amagi mawungda ko oza maroina Japanese haiku haibasi karam makhalgi saireng no haibado ozana hana takpigani khoigi Japanese haiku haibasi Japan singidi yamna mogi traditional oiba aduga khoigi mahoksa lairembi aduga khoigi mahoksa gi saktam ising chaibi gi saktam leida nuksina malang no humbagi lengbagi adagi leinamgi masibu saithaba masigi sairengi maming atienba sigi sairing maming si Japanese haiku kawi masi malem sinthungna Japanese haiku si phawraga ngasi phawbada lei ado maroina oza masi Japanese haibagi wahai masi lamsi panbase masi Japan dagi hokibana oiga akogi Japan dagi hokibani masi tasengma makti aikogi Bharat tasu yamna tenba Sanskrit ki koigi pauro aruga saithabagi mawong ase Sanskrit londa yamna ngalingi matamda leirami adubo Japanese singna Japanese haiku asi makhoigi oina aikogi seleban haiba tare pareng ahumna sai Japanese haiku se ahanba parengda san aikogi seleban se manga na oiba manga dagi henba yadaba aduga mayai thangba ani suba paring se sina seleban taret na oiba aduga loiselak pase sidaidana paring seleban ahum suba line sida seleban manga na oiba aduna manga seleban manga taret manga asigumba atenba sering asina sering amagi masak mapung phaba masak ase masi phongtokadaba masina artha ama aikogi wakhalda aduga aikogi pungningda karino ama mapung phana pigadaba tenba masibu Japanese singna haiku koi haiku ado za haiba makhalgi saireng se masi Manipur da lakhibagi matam se masi chawra khoisa karam kan doi aikogi Manipur da lakhibase ngasi degina ticket ani muki adaida haibatai aduga nanda haiku jamba aikoi ma lai oigre lai hidre mangna atenba sering asi sei oina saaga kabi samelen kayada nanda haiku jamana thirame aduga masi mana thiri bagi seringi makhalsi haiku ra haiku natabra haibadudi khangmangam de aikoi su aduda thijalu deba adugu nongma aikogi lanchenba sagonjem lanchenba meiteina aingonda Japanese haiku English te iba larik ama aingonda utle utpakanda makhoigi di lamai ama khakta sairing pareng ahum khakki atenba sairing ama khak si lamai ama khakta hapa aduga sairing duga sanaba thim duga sanaba lai ama yekpa sina larik amagi lamai amagi mapung bhabadu oyeba akoi lamai chama werdi haiku gi sering chama lai chama yekadaba ada lai su makhan thim duga sanaba yekpa mase aingonda utle maduda aina sumba sering makhalase 2004 ge adaida aina ahan bal larik ama phongi aikogi
akang ba upal da song lak pai yening haidana tasing mamukti masi aingonda aikoida aingonda phaugi bese iba hogi bese lising amaga samapan marifuga nipan ing sahidu makhakta iba hogi bane ba aduga aingonda masigi influence lakhi besidi madudagi sahi ahum marigi mamangda aingonda influence lakhre Ozagi hariba saireng se masi maming se amuk tangka panbiyo zaduga viewers ki mafam dasu matek lanthok piragadi nungai jagani hoy larik sigi maming di akang ba upal da songlak pa yening haibani akhoi gi manipur yorokpa kandati aina semba kandati mahoksa lairembi sikakta natana social gi akhoi gi khunai sigi problem mayam aduga khunai sigi thodok wathok asi akhoi panjil laga iba yapra haibatu sangi ngama tawbani daina akang ba upal da songlak pa yening haibasi Kisapta lising amaga samapan maripuni pangi January 1 dagi numagi sering amamam irakpaduna sering sambriga nifuga ni thoi waiba aduda aikoigi lising amaga samapan marifuga nipangi December gi tang kuntrama thoida sering edu idel iba loiba adu numada sering aniga su ohunga su iba yawe adu kudamuina aikoigi ahan ba January gi hobadu anuba sahi haibani ai sering gi maming se sakli ne isei awa nungai gi surda punsi loidringai sina sering amagi mapung oibani sakli ne isei haibasida sakli ne isei sida seleban manga leiba aduga awa nungai gi surda sina seleban taret leiba aduga punsi lomdringai sina seleban manga oiba sigi sering sigi mamingna anuba sahi haina kauraga sumaina ahanba January gi 1 ase tang amasida aina sumaina I hibani ahanba khoigi line sidana syllable manga second line dana syllable taret manga ga taret ka manga ga line ahumna simani line ahumna sering ama hongtukpa yam nungai se makhata biyoza mathangda January gi anida wahang haiba serengama Socrates hayu isur si asumbara asumba lanbra sina ani suba sereng oiba ahum suba serengda lantanba soklunu bhakta khwaidagi minamba dharma ज्ञान सी लोकसिले असुमना अखोगी यामना अतेनबा कनोसिना थमोइदा करिनोमदे फावनबा अदुगा मसिना मपुंग ओइबा सैरेंग अमगी अखोगी प्रमाण पांथै हाइगदरा पावरो हाइगदरा अदुगी मवोंगनी हाइगदरा तबुदबु सैरेंगी मपुंग ओइबसे अतेनबसिदा फोंगपोकपा असिने हाइकुगी मागी मगुल असे मरी सुबा सैरेंगदा masak khanglakpa hai pigani seira puthukli wayan changda tamthiba mapu hai asumna akhoi mapung phapa kenomu heli hariba Japanese haiku hariba saireng makhala sada ozana saireng aduki matik yamlaba saireng singna larik amasu phongbi khreko ado za saireng singse numit khudingi ozana nongma masi syllable sing manga taret manga maslai sa ibiri bani mapung oiba saireng maming main title amadi lai sagre marakta muk subtitle mamam su pibiri oza ado saireng si mapung oina ozana phongtok ningli basi masi chap mana kadra natraga nongma iriba saireng singsina tunganba wakalon phongtok pibra ai kanodadi social problem amadi mahoksa lairembi aduga isorbu खुरुम जबा अरुगा सैथा जबा प्रजा सिंगी थमोय द सोइरे खंगबा अदि मियो बिगी थमोय द सोइरे खंगी बसे करम न सैरेंग द फुंतो कदगे अरुगा इसागे थमोय गे असुंबा लाइन नमत लाकनबा असुंबा कनो मत लंबियल नमत लाकनबा इसाना वसक करी वसक लौगदगे हाइबसे सैरेंग जिद फुंतो ए अदुना आइना मसक पाकलकपा हाइबे सेरेंग आई पाजरके मसाना हाइजे मादी ताइबंग मपुनी से अखोगी मिरक्ता दुम यामना लेरी मसाना हाइजे
मादी ताइबंग मपुनी अइनदी याते हाइना असुमना अदुगा अनिसुबदा खंगलकपा हाइबा आदि अखोइगी थमोइदा खंगलकपसे धर्मई लाइरिक्सिंग मपुंग अमत फादे अइनदी याते अदुगा लमन खुंबा हाइबा सैरेंगदा ओले थमोइ नुंग कीद्रे ताइबंग मपु फाव पीनी मा सैरा हाइना असुमना अखोइगी थमोइदा लेबा ईश्वर से लालिब्रा चुम्मीब्रा परफेक्ट वे हाइबदो अइना यारिब्रा और यादब्रा हाइबसे अखोइगी सैरेंगसिना फोंदोकपा याय हाइजरिबा अदुदा मियोइबासिदी वाखलसि इनिंग तम्मे अखोइगी पुंगनिंगसि इनिंग तम्बनिना ईश्वर भोग किरक्तबा मतम मा मियोइबगी थमोइदा फावरई मदैदा ईश्वर भोग सेराक पीबा याब्रा हाइबसे सैरेंगसिदा फोंदोकपगी अदुगुंबा केनोने हे मी फत्तब तवी हाइरसु ताइबंग मपु ओइद मिनम्मे हैना असुमना अखोइगी मियोइबगी मनिंग तमलबा केनो असिसु अखोइगी सैरेंगसिदा फोंदोकपा याय हैना थमजबनी ओजा याम नुंगाइसे दो ओजागी मसिगी सैरेंग सिंग असागी जापानीज हाइकु हाइबसी मसागी टॉप टॉप सैरेंग मखल अमा ओइजबनीना नुमित खुदिंगी सो ओजाना खुद थाबेरी को मसदैसदा ओजा सिलेबल मंगा तरेट मंगा न सुम लाख पसे मसी ओजा मसी अवाबा मनि हाइजन वहाई सुसु याम तेनबा ओइगदबनी अदुगा अदुगी मथक्ता मयामदसु करिगुम अमदि फोंथोक्तबा यादे मसी ओजाना मतौ करम इबिखि मसीगी मतंग एक्सपीरियंस खरसु नोमदा सैरेंग अमा इबा हाइबसिदा सैरेंग अमसी इनबो होनबदा सतले सतना खल्ले अदगी कनो तुममदाय ओइरे खल्ले मोन मनाक्ता कनोसी अखोइ नोटबुक मसा अमा थमे नोटबुक मसा अमा थमगा नोटबुक तुदा वाखल अमा ngasi kari isige haise hayengi ayuktadi idorini adugi nungdang waramda nungdangda tumamdai da khalakpase notebook masa ama thamme kolom abaga thamme kolom gasi mangba ya potre ado wakhanda phang khalakpasi irage na lambian chatlinge da khalakpase thalong manghi ba sering ibesindadi wahi ama manghi ba ibese masi akta akhoi da tumam jabam tawam khangdaba ma phawe ba manghi ba wahi se ngasai kari khangi bano manghi ba si yamda nungai tabado adaida maduda pungingda o aina khangi bese kano siniko ana damanga phawre eba phawruk ba matamduda phirkhau da su notebook ma hape aduga salong na isaloba wahi do kano wahi paring ama ani adu nghaktang duda mathang saireng se phawruk tana numuda saireng ani ga su ithopa yaugi aduna masigi saireng se teli ena haragasu magi mapung oiba mapung phaba masak ama puthokadori na aikoi da irakpa kanda khut tharakpa kanda awaba mayuk nei abadu mani oza ngasai masi aruba mani haisage saireng asang ma ithoki masina su hena lairam gadabra haina su khanjai masigi japanese haiku hariba makhal gi saireng si comparison thamba matam doza kari thambi aina butsi leibra leitabra aigi thamoina di lei haina yabra leiti haina yabra haibasi ekhoi khangninge ba ado aina decision lam lawe ba masi longna bo hona ba dai isagi phirep am longna bo hona ye ba masi leiti ene lo hre ba leiti haibasina ai asi thumat khare ba ado da aina nomudu da phut aibe sering si ie ba bhut chungai leiti bhut sana ba midi lei bhut ni mi phata asumna I want to powder ever. Masi Lapakanda, Wakhal eating it, Sada Poropakanda. Masi when eat again a Kalakanda. I want to know I give it all. But I was saying, in a Honavada, Masi Kanto Kanjin, Magi decision nama, I knew a decision alone and about Honavada. Aina, Awabadi, my own. I was saying the detective tenba. I go, Kogi, cannot paring own cotton suiva. Matam yam sangba mani oza yam nungai oza sairing masi aduki matik yam khare ko zagi hairiba lairi kasida oza na khara khangkat piraga viewers singi mafamda khara sunan thokpiu idei bak haibase sigi khalle wakhal idei bak sida ma aina kari
ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯗꯣ ꯑꯩ ꯏꯔꯩꯕꯥꯛꯁꯤꯒꯤ ꯍꯦ ꯍꯣꯂꯤ ꯋꯥꯀꯩꯍꯤ ꯃꯣꯡ ꯍꯥꯗ ꯂꯩꯔꯤ ꯂꯣꯛꯇꯥꯛ ꯉꯥꯏꯔꯤ ꯅꯤꯡꯇꯝꯕ ꯂꯣꯡꯅꯝꯕ ꯉꯥꯛꯅꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯆꯨꯝꯕ ꯆꯠꯄ꯭ꯔꯥ ꯙꯔꯃ ꯑꯃꯈꯛ ꯊꯥꯖꯕ ꯃꯤ ꯐꯠꯇ ꯃꯈꯣꯏ ꯑꯩꯈꯣꯏꯅ ꯙꯔꯃꯁꯦ ꯑꯃꯈꯛꯇꯪ ꯊꯥꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯐꯖ ꯐꯖꯕ ꯙꯔꯃ ꯑꯇꯣꯞꯄ ꯙꯔꯃꯗ ꯂꯩꯕ ꯐꯖ ꯐꯖꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯂꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯁꯩꯔꯦꯡꯗꯨ ꯏꯖꯈꯤꯕꯅꯤ ꯑꯍꯥꯡꯕꯁꯤ ꯁꯩꯔꯦꯡꯅꯤ ꯑꯏꯕ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯀꯩꯅꯣ ꯋꯥꯈꯜꯁꯦ ꯑꯍꯥꯡꯕꯁꯤ ꯁꯩꯔꯦꯡꯅꯤ ꯁꯩꯔꯦꯡ ꯄꯥꯔꯤ ꯑꯩ ꯀꯔꯤꯁꯨ ꯏꯗꯕ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯁꯩꯔꯦꯡ ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯦ ꯑꯣꯖꯥ ꯃꯁꯤ ꯏꯅꯕꯗꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯩꯔꯦꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯁꯤ ꯅꯨꯃꯤꯠ ꯊꯥ ꯀꯌꯥꯅꯤꯒꯗꯤ ꯆꯪꯕꯤꯈꯤ ꯑꯣꯖꯥ ꯖꯅꯋꯥꯔꯤ 1 이바 ꯍꯧꯔꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯗꯤꯁꯦꯝꯕꯔꯒꯤ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯍꯥꯏꯕꯗꯤ 1994ꯒꯤ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯗꯤꯁꯦꯝꯕꯔ 38ꯗ ꯂꯣꯏꯕ ꯀꯥꯟꯗ ꯁꯩꯔꯦꯡ 192 ꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯪꯉꯤ ꯃꯗꯨꯒꯤ ꯁꯩꯔꯦꯡꯁꯤꯡꯗꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ 2009ꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯄꯥꯅꯤꯁ ꯍꯥꯏꯀꯨ ꯍꯥꯏꯔꯤꯕ ꯃꯈꯜꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯕꯤꯔꯛꯏ ꯍꯥꯏꯕꯗꯤ ꯑꯏꯕ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯅꯧꯔꯤꯉꯩ ꯃꯇꯝꯗꯒꯤ ꯐꯥꯎꯕꯤꯈꯤꯕ꯭ꯔꯣ ꯑꯩꯗꯤ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯔꯚꯤꯁ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯁꯩꯔꯦꯡ ꯏꯕ ꯅꯣꯕꯦꯜ ꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯦꯅ ꯈꯟꯈꯤꯌꯦꯕ ꯂꯥꯏꯔꯤꯛ ꯏꯒꯦꯅ ꯈꯟꯈꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯁꯨ ꯂꯥꯏꯔꯤꯛ ꯏꯕ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯃꯨꯂꯥꯏ ꯂꯥꯄꯝ ꯁꯥꯝꯁꯨꯟꯗꯧꯔ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡꯅ ꯏꯕ ꯄꯥꯝꯃꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯉꯣꯟꯗ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯣꯛꯑꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯀ꯭ꯂꯥꯁ 4-5 ꯇꯝꯕꯗ ꯋꯥꯟ ꯅꯦꯛ ꯄ꯭ꯂꯦ ꯒꯥꯁꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯁꯤ ꯌꯥꯎꯔꯛꯑꯦꯕ ꯍꯥꯏꯗꯤ ꯁꯩꯔꯦꯡꯒ ꯊꯤꯗꯅ ꯑꯩꯅ ꯕꯥꯃꯣꯟ ꯑꯣꯏꯕꯅꯤꯅ ꯕꯥꯃꯣꯟꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯑꯣꯡꯒ ꯑꯗꯨ ꯇꯧꯔꯒ ꯋꯥꯟ ꯅꯦꯛ ꯄ꯭ꯂꯦꯗ ꯁ꯭ꯀꯨꯜꯗ ꯑꯩ ꯁꯗꯥꯔ ꯄꯦꯇꯦꯟ ꯃꯦꯃꯣꯔꯤꯌꯜ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄꯅꯤ ꯇꯥꯏꯌꯦꯡ ꯈꯣꯡꯕꯥꯟꯗ ꯂꯩꯕ ꯁꯩꯔꯦꯡ ꯏꯕꯁꯦ ꯏꯅꯤꯡꯕꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯩꯔꯦꯡꯁꯤ ꯏꯔꯒ ꯍꯧꯔꯛꯏ ꯑꯩꯉꯣꯟꯗ ꯁꯩꯔꯦꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ 이기ꯕ ꯁꯩꯔꯦꯡ ꯐꯣꯡꯗꯣꯛꯇꯕ ꯑꯩꯅ ꯐꯣꯡꯉꯤꯕ ꯁꯩꯔꯦꯡ ꯈꯔꯁꯦ 시디 ꯑꯩꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯑꯕ ꯀꯥꯟꯗ ꯀꯩꯅꯣ 이기ꯕ ꯁꯩꯔꯦꯡꯅꯤ ꯑꯩ ꯅꯣꯕꯦꯜ 3 이기ꯔꯦ ꯑꯍꯥꯟꯕ ꯅꯣꯕꯦꯜꯗꯨ ꯅꯨꯇꯟ ꯃꯟꯖꯨꯔꯤ ꯀꯧꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯣꯕꯦꯜꯅ ꯑꯅꯨꯄꯃꯥ ꯀꯧꯏ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯔꯣꯏ ꯂꯣꯏꯕ 2013ꯗ ꯐꯣꯡꯈꯤꯕ ꯅꯣꯕꯦꯜꯗꯨꯅ ꯏꯅꯦ ꯃꯆꯥ ꯀꯧꯏ ꯑꯩꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ 이ꯔꯛꯄ ꯀꯥꯟꯗ ꯁꯩꯔꯦꯡ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯣ ꯅꯣꯕꯦꯜ ꯑꯣꯏꯔꯣ ꯀꯥꯏꯅꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯏꯄꯤꯛ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯁꯥꯏꯌꯣꯟ ꯇꯔꯦꯠꯀꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯀꯥꯏꯅꯕ ꯉꯥꯛꯇꯒꯤ ꯑꯣꯏꯌꯦꯕ ꯀꯥꯏꯅꯕꯒꯤ ꯃꯔꯝꯗ ꯁꯦꯟꯇꯦꯟꯁ ꯈꯔ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯏꯍꯧꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯅ 이ꯔꯛꯄ ꯀꯥꯟꯗ ꯁꯩꯔꯦꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯕꯒꯤ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯇꯥꯔꯛꯈꯤꯌꯦꯕ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤ ꯎꯔꯤꯄꯣꯛꯇꯒꯤꯅꯤꯀꯣ ꯑꯣꯖꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯔꯣꯏꯁꯦꯝꯕꯗꯒꯤ ꯎꯔꯤꯄꯣꯛꯇ ꯂꯩꯕꯤꯕ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯅꯤ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯑꯣꯖꯥꯒꯤ ꯂꯩꯐꯝꯁꯦ ꯃꯁꯤ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯉꯁꯥꯏ ꯑꯣꯖꯥꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯁꯤꯁꯨ ꯑꯏꯕꯅꯦꯅ ꯊꯝꯕꯤꯈꯤꯀꯣ ꯃꯁꯤ ꯃꯃꯤꯡꯁꯨ ꯈꯪꯖꯒꯦ ꯑꯩꯒꯤ ꯄꯣꯛꯐꯝꯗꯤ ꯇꯥꯏꯌꯦꯡ ꯈꯣꯡꯕꯥꯟ ꯍꯧꯖꯤꯛꯀꯤ 이로ꯏꯁꯦꯝꯕꯒ ꯅꯝꯕꯨꯟ ꯇꯨꯔꯦꯟꯅ ꯀꯩꯅꯣ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯇꯨꯔꯦꯟ ꯋꯥꯡꯕꯗ ꯑꯩꯈꯣꯏꯒꯤ 이로ꯏꯁꯦꯝꯕ ꯑꯁꯤꯒꯤ ꯍꯦꯛ ꯋꯥꯡꯕ ꯃꯛꯇꯗ ꯇꯥꯏꯌꯦꯟ ꯄꯨꯡꯁꯝꯕꯝ ꯂꯩꯀꯥꯏ ꯑꯗꯨꯗꯩꯗ ꯑꯩꯁꯤ ꯄꯣꯛꯑꯦ
uzik makoi pak ane lady se ai pokpa sahi du maktada ai gi pabung sina makoi pak ki lamhang se khopi hai na aduda pabung gi ming da makoi pak khaidana uzik maming tholaga ina koina khoi gi isin naw sina toroga kathoe madudagi khoi gi ingkhol lama somda iroi sembada leiba ado taing khomalom dagi iroi semborom da amuk honglak aga iroi semba mangide laidana club ki mapada satpa adogi manung sengsel laga maduda hongle ai pabung gi mingse samula lapam samsundor sarma ai gi imagi mamingna basaspati mayum ningon samula lapam ongbi sakhi devi kawi aigi isini nause akoi nupa manga ne aduga nupi manga akoi tara ne aigi kan pokpa se akoi gi khisapta lising amaga sapan yangkhai ga humdoi gi hiangge gi marini panba adi November gi tang tara laiba pupu numita poeba ada ngasi si laiba pupu mane ya ngai de ozagi pong numita ngasi ozagi interview su logzaba phange ozana manik chumla ba ko family gi matang da su khra share taw bi ba thaga chari ozagi hariba sering sigi matang da su ngasi khoina kana gadaba mayam ama ozana takpiri sairing sing si marak tagi khanga charaga oza amani tanga mayam gi mafam da lan thokpigen ama ga sairing ama ni ga page taibang sebak na ba leisem mapu nang kaidau yari isinba leisem mapu nang kaidau yari isinba phattaba lairi ai basingi wayel haiba sering ama mu pajage ning tamla lainga yade ning tam lal hona ning tamla lainga yade ning tam lal hona hawedi misam nung ani gi barakta hawai beto nang na kari hairi phattaba toba nungsi sanbi hai kobra mi ne ataisu khudam sangdam naba yai sienba iput hakjang gi singsang pareng lei singdum phaipo sina ai gi puning da khudam sangdam naba do ozama si kari phongdok piningi no nupi gi akoi gi kano sine magi phajaba se mangonda taibang mina uba kanda uriba nupi gi phajaba magi haksang gi structure right tare phongdok ningba aduni koi gi sairing gi kano sida di magi manung mapan nai dana akoi gi phajaba wahina akoi gi poktak ti pibe yadaba poktak pibe si sairing di muniri si khangta pieba adu sering kaudi madudi khoi pauro pautaki ken oina legre aduga kabi singsina or aiba singsina sering iba singsina tawri basidi khoi pautak piba natta thamui de emotion ama feeling ama natraga karino wayel ama phaurak laba madu ekhoina wahina madu phongdokpa kanta yamna isam samna bu oirasu irony oina bu oirasu aduga luhun buluhulasu karino mapung phaba wahi ama phongtokadaba Japanese singsidi haiku gi sairing ama mayunda khallaga laaba ado mamanaba ani ahumda mikup ama khaktang magi sairing je sakangda thiramba lamben da oiro thabuk subam da oiro aruga thinnabu da oiro aingonda sairing ama phaure haraga yamda tenna thiramba teng thajaba haiba ama phaure ne makoida ado aina izabadadi kari khanari ning tamba phangdaba asi khaya mang sigumba wakhal ma phawrokada mamanaba amada or thengnariba amada asumna sairing ama thiega salong da satnagi agi chatnabi se mo koi Japan da mogi thabuk chinbana haigadra asangba sairing thiraga leibagi kenosi mokoida leitabra khangdre masi achumba su oi be oza yam nongai je oza se khoina basum tijanjaru matamda oza gi sairing lyric novel ga loina na round about lyric tara
से तरा हेन बसु मालिक ओजा Ahoy. मसे फोंबी खरेबा याम नोंगाइ से खोइना मरोइना नोबल की मतंग दसु तंजा चाबा एपिसोड अमदा खोइना ओजा द सोइदना खोइ इनवाइट Ahoy. तौजगे ओजा सु सोइदना सरुग याबियो हाइबो वाफम मसे थमजगे पुंफम मसे एककना बनी ओजा लोइसलमदाइ स्वाइसदा ओजागी पुकनिंगी ओइबो वाफम खलदंग व्यूअर्स सिंगी मफमदा थंबी aina thamjaninge aikoi manipuri haiba jati ase aikoi sairing sigi manungda manipuri jati sigi manungda maitei haiba jati se sairing bu yamna lusi aruga sairing iba hai sairing paba hai sairing gi artha khangna paba hai masigi jati asida puksaru base asuki matik nuai se sairing gi arthak khangdaba adi sairing gi wahan thok munna khangdaba sairing iba haitaba sairing paba ngamdaba jati kayamuk lei adugo sakhulaba jati si ekoi gi sairing paba sairing gi wahan thok handokpa puthopa ngamgadaba pungning da leiba wafam se hek manghi phajaba wahi sing se aina sairing ibiri ba singda iba pamjaba singda pamjabi singda haining bade isada sie kolom loina biu aduga phajaba wakhalama khangi base masi khudak te isan bi ho madu oirakanda ekoi gi tenbu telebasu sangu sangabasu ekoi gi phajaba wahi tholakani maduna yamba yamdaba ekoi gi larik amu oina phongtok piba kanda jati asigi lan oihogani ekoi mioi bidi satkhini sairing di lehogani muni rishi kayana kabi kayana hairamba rabindranath na hairamba waswat na hairamba wahi singasi hingdunu leiri mani ekoi jati ase masak tak kanda aibana yamna ekoi gi jati asigi masak se takpasina malemda sakhutpa jati amani haibase masi phongtokna bhotna bada aiba ekoi gisu thodang asoba thodang lominasi haijeri aina TOMTV bu matam punamakta thagasa थागचरी ओजा ओजाना ngasi maroina Japanese haiku hariba makhalgi sairing asigi matangda aduki matik kanaraba wafam mayam ama takpiramba thagat perform dokchari oza maroina hariba khoigi wakhalgi hiden asi kongba nandaibam lekai da leizaba akhom handicrafts hariba store asina sponsor tobirakpani oza chamlaba khudol asi oza da khusina oza aina handicraft ki presentation se aina harau na logzeri थागचरी ओजा याम नुंगाइजे ओजा ngasi oina di oza dagi su kaina bagi ya thanga duni saki khurumsari wafam asiga loinana wakhal gi hiden matang asida tension jage mathangi chayol mathangi laibak pokpa numitta anoba guest anoba aiba magaloinana puduna lakchage matam madu faw bagi damak tadi khurumsari